Khoi mayam ngasi si tang kuntruk akhoi Mars ki tang kuntruk baru nimit ni tungda uriba bubon baru ni kaba laksabani haujikti tungda uriba lambi nahan sadhu baba ga unajaruba mafam duda lambi phajana leirabanina akhoi gari na karina angang singsu kari singsu gari na ayamba laknare aduga somda kari basina Krishnapur Kawi asomda Moti Nagar haina ama lei Moti Nagar dasu akhoi adom dasu kai adom dadi akhoi Khasia Punji na khasi sing taba mafam la le harga phana sangba phaw lambi apak pada chatle harga akhoi khong na chakadabne yam ngammi madudi somdana khara koithoaga akhoi ngamba khara phai haidana tawi ada hojik angang sing ai group si ai uchage ngasi di kai badang akhoi sadhu baba gi machanupa khuri phaba aiga marak marakta Assam gi khungang sing kasar gi khungang sing chatpada marak marakta aigi guide oibiba su yauri adagi Ramanda Nambol dagi nahan thaban chongba lakpa nongjumba kai sakhra nongjumba akhoi Yaripok dagi kai noi kariya koirei hanbi na kai de nahan thaban chong yaubro ai mai ma loire sadhu baba gi machanupi nurse oibi tolop chabi ni adagi atai amta hayo nang sina machanupa yai ma lamyan ba adagi moi adagi nangna sanjoy di bontra pugi natro kai dei no darbong gi ong sai theng na nangna kai dei ya Laisam Sunil kai dei no Udharbongi nangsu darbong gi ro phare moi mayam siga pullaga kakhalani mamangai gi samdu di leitre mamangai di akhoi gi group akhoi gi ahal laman singna magi macha sing kari sing adagi mabung mokpa sing na machi sing machan sing pulap pudana lakpagi kanodumadi udre aduk ayambana gari da nataba laknadaba mayam ama ju yaurongani aduga kakrabo o mayam kanakreba ago swaida akhoi pofum phambiga su mayam leibaneba adu leitre mana yam laina gari da kanaramina akhoi tapna kakhatchage khoi mayam aidi kari haitare laibok phawaju haiba yai thibaju haiba yai akhoi da ching kakhatpa haujarakpada jiri gi aiga ama magi lariksu hayeng singthakta phonggadoribni ado maba moi ani driver am car da laktana aibu namdana yaugrase na tawi ado angang sing lahurido mathak khitang ka khalaga mayam nupi angang sing se su asangbaga sudana keno tahori mamjile ado aina mathakta tawre haraga mathakki mayam lakpadu oina okpa madugi kenodu hoi documentation tawjabaduna hena khudong chagadra tawi ado lambi si sumaina swaida yam ngamme akhoi laksabasi yam phanyam kakhalamani kilometer ahum khare hena sangado lambini masi kilometer ani gumba akhoi kakhalamgado male lambi si sumaina tawbani ado yam ngamba jaga ama leiba sidaisida keno tawba kayam ngamge hana yengba chatkhiri driver ga aigaga ado sini ada kadoribani tawrise ado aidi ahumlak ai khongna kajarabani yam asamba lambi yamna ngamna kakhatpa ai madugi photo khudong charadi ai mamangai ai Facebook ta thagatchakiba ai athijaraga ai khwai mafamda ai ucharake yam wali akhoi tangkhaimu kagadaba wali lambi si khara fattaba tangkhai khara yauraga amuk pharame sisi block thaba lambi dani sumai tawradi adum adubu kayam khudong thiningai oiba turning amadi angamba jaga yawi ado yam phajana Assam sarkar na sembiribasidi yam mawong amada yam phajana keno tawgre semgare o
swai yaunarakpasu yaure karakpaje kaino o asamba lambi da ka gi doriba oh pochai puba Dukandar kambu. oh dukandar oh yau yoro mani ne Si kenogi akhoi yauksilakadore sidaisda Hanuman Mandir ama lei mayang singna lingba Hanuman Mahabali gi adai Shivaji gi mandir su Shivaji su leina sini adagi sidagi si khitang hendokpada samna kakhakiba labi ma lei adusu ai kajare angang sing bike ka tawraga su lai kenoda lei hoba sing akoigi mayam lambi sida ka hore ba singdo akoigi nupi angang sing chaisu ga su dana kadawdana naharol sing ju group tawdana lahowi sidai sida Hanuman Mandir ma mai phajana leire si generator gi mai nate si ju Assam Sarkar na tawre ibasi kaino sunina sida Hanuman ji gi Hanuman Thakur gi yam phajaba murti ma leire tawdana sumai tawdana Pawan putra nani. Pawan putra Hanuman ki jai. আমি কালকে পূজা করব ইগো গাড়িসে খাই khare helak pai ta thanna me ngam ba aga mayong ta kapiro somda aga nang yam thina ngam me nuksa da ka ba di ngamoy kam khali bro aga pung 3 minute manga adwai degi akoi gari thamjar muga ka khalak pani angam ba sisu yang ngami ni sijo ado sidagi pung 3 minute 30 tagi gari thanuma ka hoje pung 3 ta dore ado angang sing ai ga lamina badodi modi lambi machet amaga yormadra masung haitare ngakhtang lepije aga ngakhtang lepije khun yore khogi riang singi khunni moigi laisanga leibani aswaida si riang singi adu singthak sida moidi maiga phajana phangina si ngambadi wali khungi yumsi leire 욕실래 시 군지 요라디 왔더래 리앙징이 군지 얌 짜오르벌 람파 아마 템토가 레이텔 마 하이따래 마시 하이엔 아육 아이 구동 사보다 우짜게 뭐지 юм니 이가 ngakta ngai bigo 뭐지 군지 나하와이 아코이나 2021 파우더디 좀 빵얌얌 레이터니 ngasi디 얌얌이니 요 마이 mga 따라 묵대 hen 레이터니 아도 ngasi디 좀 얌얌이보 아이 하이엔 구동 싸라디 아용 딘다 아이 모기 콘지마 아이 꼬제게 산 로까수 떠우드나 lambi le su kui dimi lambi le ta bo phom se da moina lei bo pun si jo angak pa amani tawri se yorom dai ge angamani kakalo yorom dai sumba khangde ne ai imai ngamme ba kakalo Jai Shri Krishna.
ꯀꯥꯕ ꯅꯠꯇꯅ ꯆꯍꯤ ꯍꯨꯝꯗ꯭ꯔꯥꯒꯤ ꯅꯍꯥꯅ ꯀꯥꯕꯁꯤꯗꯤ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯏꯃꯥꯏꯄꯦꯝꯃ ꯀꯌꯥꯝ ꯉꯝꯕ ꯗꯥꯎꯅꯣ ꯄꯪꯉꯝ ꯉꯝꯗꯧ ꯃꯥꯜꯂꯦꯗ ꯑꯗꯨꯗꯤ ꯀꯥꯈꯠꯂꯛꯄꯗꯣ ꯈꯔ ꯉꯝꯃꯝꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯀꯌꯥ ꯉꯝꯗꯕ ꯗꯥꯎꯅꯤ ꯍꯥ ꯂꯝꯕꯤ ꯑꯍꯨꯝ ꯐꯥꯡꯕ ꯑꯃ ꯂꯩꯔꯕꯣ ꯏꯁ ꯑꯩ ꯈꯪꯗꯦꯍꯦ ꯌꯧꯔꯦ ꯑꯩꯈꯣꯏ ꯄꯨꯕꯣꯟꯒꯤ ꯖꯦꯅꯦꯔꯦꯇꯔ ꯃꯉꯥꯜꯁꯨ ꯇꯥꯔꯦ ꯃꯩ ꯎꯔꯤꯁꯤ ꯃꯌꯥꯝꯒꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯍꯌꯦꯡ ꯑꯉꯥꯟꯕꯗ ꯑꯩ ꯎꯠꯆꯒꯦ ꯁꯤ ꯁꯤꯕꯔꯥꯇ꯭ꯔꯤ ꯑꯃꯗꯤ ꯕꯥꯔꯨꯅꯤ ꯅꯨꯃꯤꯠꯇ ꯃꯌꯥꯡꯁꯤꯡꯒꯤ ꯃꯦꯂꯥ ꯇꯧꯈꯤꯕꯒꯤ ꯁꯪꯁꯤꯡꯅꯤ ꯍꯌꯦꯡ ꯑꯩ ꯎꯠꯆꯒꯦ ꯌꯧꯔꯦ ꯄꯨꯡ 9 ꯇꯥꯒꯗꯕ ꯃꯤꯅꯤꯠ 10ꯗꯪ ꯉꯥꯏꯁꯤꯜꯂꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣই ꯆꯥꯎꯔꯥꯛꯅ ꯄꯨꯡ 10 ꯉꯥꯏꯁꯤꯜꯂꯗꯤ ꯄꯨꯡ 2 ꯍꯥꯏꯗꯤ 1:40 ꯈꯣꯡꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯣꯏ ꯑꯉꯥꯡꯁꯤꯡꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯅ ꯂꯥꯛꯃꯤꯟꯅꯕꯗꯨꯁꯨ ꯃꯅꯨꯡꯉꯥꯏ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯣ ꯑꯩꯒ ꯒꯤꯔꯤꯒ ꯑꯩꯒ ꯄ꯭ꯔꯁꯟꯅ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯒꯤꯗꯤ ꯂꯥꯏꯔꯤꯛꯀ ꯐꯣꯡꯗꯣꯔꯤ ꯍꯌꯦꯡꯁꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯇꯧꯗꯅ ꯃꯣꯏꯒꯤ ꯀꯥꯔꯗ ꯂꯝꯕꯤꯁꯦ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ 4 ꯊꯣꯛꯄꯒꯤ ꯁꯔꯨꯛ 3ꯒꯨꯝꯕ ꯇꯪꯈꯥꯏꯒꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯃꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒ ꯄꯨꯡ 1:40 ꯈꯣꯡꯅ ꯂꯥꯛꯆꯔꯒ ꯕꯨꯕꯣꯟꯒꯤ ꯕꯨꯕꯣꯟ ꯕꯥꯔꯨꯅꯤꯒꯤ ꯃꯩꯇꯩꯁꯤꯡꯅ ꯕꯥꯔꯨꯅꯤ ꯈꯣꯏꯔꯝꯕꯒꯤ ꯃꯐꯝꯁꯤ ꯕꯨꯕꯣꯟ ꯀꯨꯟꯗ ꯂꯩꯔꯤꯕ ꯕꯨꯕꯣꯟ ꯕꯕꯥꯒꯤ ꯈꯨꯕꯝ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯌꯧꯁꯤꯟꯖꯔꯛꯑꯦ ꯁꯤ ꯃꯌꯥꯡꯁꯤꯡꯅ ꯃꯦꯂꯥ ꯑꯩ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯎꯠꯆꯒꯦ ꯈꯪꯉꯝ ꯉꯝꯕ ꯑꯃ ꯌꯧꯔꯛꯄꯩꯁꯤꯗ ꯈꯪꯉꯝꯕ ꯌꯥꯝ ꯊꯤꯅ ꯉꯝꯈ꯭ꯔꯖꯥꯠꯅꯤ ꯃꯁꯤ ꯀꯨꯝꯊꯔꯒ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯡꯁꯤ ꯃꯣꯏ ꯃꯌꯥꯡꯁꯤꯡꯒꯤꯗꯤ ꯄꯔꯃꯤꯅꯦꯟ ꯑꯣꯏꯅ ꯁꯥꯕꯒꯁꯨ ꯂꯩꯔꯦ ꯁꯤꯅꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯖꯕꯁꯦ ꯃꯌꯥꯡꯁꯤꯡꯅ ꯒꯔ ꯂꯥꯛꯁꯤꯜꯂꯛꯏ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯑꯩ ꯃꯈꯥꯗ ꯀꯨꯝꯊꯖꯒꯦ ꯌꯥꯝ ꯉꯝꯈ꯭ꯔꯦ ꯁꯤꯗꯤ ꯖꯦꯅꯦꯔꯦꯇꯔꯒꯤ ꯃꯈꯣꯟ ꯇꯥꯔꯦ ꯕꯨꯕꯣꯟꯒꯤ ꯊꯦꯜ ꯌꯧꯖꯔꯛꯑꯦ ꯕꯨꯕꯣꯟ ꯀꯨꯟꯗꯅꯆꯤꯡꯕ ꯍꯌꯦꯡ ꯑꯌꯨꯛ ꯐꯖꯅ ꯑꯩ ꯎꯠꯆꯒꯦ ꯀꯨꯝꯊꯖꯔꯛꯏꯁꯤ ꯌꯥꯝ ꯉꯝꯈ꯭ꯔꯦ ꯃꯇꯣꯟꯗ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯑꯗ ꯃꯌꯥꯡꯁꯤꯡ ꯀꯔꯤ ꯌꯣꯟꯗꯅ ꯑꯗꯒꯤ ꯃꯣꯏꯗꯤ ꯀꯩꯅꯣꯒꯤ ꯃꯇꯝꯗꯒꯤ ꯁꯥꯔꯒ ꯔꯦꯗꯤꯗ ꯇꯧꯗꯅ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯃꯇꯝꯗꯒꯤ ꯃꯣꯏꯗꯤ ꯊꯧꯔꯥꯡ ꯇꯧꯗꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯁꯤ ꯃꯩꯇꯩꯅ ꯐꯝꯕ ꯇꯣꯝꯕꯤ ꯅꯪꯒꯤꯔꯣ ꯁꯥ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯣ ꯑꯣ ꯌꯥꯔꯦ ꯁꯤꯗ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯎꯠꯆꯒꯦ ꯑꯩ ꯁꯤ ꯀꯩꯅꯣꯁꯤꯡꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯀꯔꯤꯁꯤꯡ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯦ ꯑꯩ ꯁꯤꯒꯤꯁꯦ ꯃꯌꯥꯡꯅ ꯍꯥꯟꯅ ꯁꯥꯔꯤꯔꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯥꯖꯕꯅꯤ ꯅꯣꯏꯅ ꯂꯥꯛꯑ ꯁꯥꯔꯤꯔꯣ ꯑꯦ ꯁꯥꯗꯨ ꯕꯕꯥ ꯅꯕꯥꯅꯤꯅ ꯆꯠꯂꯒ ꯁꯤ ꯁꯥꯔꯨꯔꯤꯔꯣ ꯁꯦ ꯑꯩꯈꯣꯏ ꯁꯥꯕ ꯅꯨꯃꯤꯠ 5ꯅꯤ ꯃꯃꯥꯡꯗꯒꯤ ꯀꯥꯔꯛꯑꯒ ꯁꯥꯔꯤ ꯎꯗꯤ ꯀꯗꯥꯏ ꯎꯗꯤ ꯍꯥꯟꯅ ꯂꯩꯕ꯭ꯔꯣ ꯎ ꯂꯩꯔꯁꯨ ꯁꯦꯝꯖꯤꯜꯂꯤ ꯃꯔꯛꯇ ꯐꯦꯜꯂꯤ ꯈꯣꯠꯂꯤ ꯇꯦꯛꯏ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯤꯁꯦ ꯑꯣ ꯑꯦ ꯕꯣꯔꯥ ꯀꯥꯡꯉꯧ ꯕꯣꯔꯥ ꯃꯤ ꯂꯥꯛꯄ ꯍꯧꯅꯍꯧꯔꯦ ꯁꯤ ꯒꯦꯁ ꯍꯥꯎꯁꯁꯤ ꯀꯅꯥꯏꯅꯣ ꯕꯥꯕꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯎꯠꯆꯒꯦ ꯑꯩ ꯕꯨꯕꯣꯟꯒꯤ ꯀꯩꯅꯣ ꯌꯧꯖꯕꯒꯤ ꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯃꯩꯇꯩꯒꯤꯔꯣ ꯃꯅꯤꯄꯨꯔꯤ ꯍꯣꯇꯦꯜ ꯅꯥꯏ ꯁꯤꯗꯤ ꯀꯩꯅꯣꯅꯤꯅꯦ ꯃꯣꯏ ꯃꯌꯥꯡꯁꯤꯡꯒꯤꯅꯤꯅꯦ ꯃꯌꯥꯡꯁꯤꯡꯁꯨ ꯇꯧꯔꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯄꯁꯦ ꯑꯩꯅ ꯕꯨꯕꯣꯟ ꯊꯨꯡꯖꯕꯒꯤꯁꯤ ꯑꯩꯈꯣꯏ ꯕꯨꯕꯣꯟ ꯁꯥꯗꯨ ꯕꯕꯥꯒꯤ ꯃꯊꯛꯇꯒ ꯃꯌꯥꯝ ꯇꯧꯅꯔꯤ ꯑꯩ ꯕꯨꯕꯣꯟ ꯁꯥꯗꯨ ꯕꯕꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩ ꯎꯠꯆꯔꯒ ꯃꯩꯇꯩꯒꯤ ꯈꯨꯕꯝ ꯌꯥꯔꯤꯕ ꯂꯥꯏꯁꯪꯗꯨꯗ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯍꯅꯨꯃꯥꯟꯒꯤ
ꯀꯩꯅꯣ ꯑꯃꯁꯨ ꯃꯩ ꯑꯁꯤꯅ ꯌꯥꯝ ꯅꯛꯅ ꯂꯩꯔꯕꯅꯤꯅ ꯁꯤꯁꯨ ꯃꯌꯥꯡꯁꯤꯡꯅ ꯌꯥꯝꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯉꯥꯟꯕꯗ ꯎꯠꯆꯒꯦ ꯑꯉꯥꯟꯕꯗ ꯂꯥꯛꯆꯒꯗꯕꯗꯣ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯆꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗ ꯀꯥꯕꯗꯨꯗꯤ ꯑꯩꯅ ꯃꯗꯨꯃꯗꯤ ꯇꯁꯦꯡꯅ ꯑꯩꯁꯦ ꯌꯥꯝ ꯀꯤꯖꯒꯟꯗꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯅꯨꯡꯁꯥ ꯃꯩꯁꯥ ꯁꯤꯗꯩꯁꯤꯗ ꯕꯣꯕꯣꯟ ꯌꯧꯅ ꯀꯥꯔꯛꯑꯒ ꯇꯧꯕꯗꯨꯗꯤ ꯂꯝꯕꯤꯗꯒ ꯇꯧꯔꯒ ꯃꯌꯥꯝ ꯀꯥꯟꯅꯍꯧꯔꯤꯕ ꯆꯩꯁꯨꯒ ꯄꯥꯏꯗꯅ ꯇꯧ ꯊꯨꯡꯅꯔꯛꯑꯅꯤ ꯄꯨꯡ 10 ꯐꯥꯎꯗ ꯃꯩ ꯂꯣꯏꯅꯃꯛ ꯊꯨꯡꯅꯔꯛꯑꯅꯤ ꯑꯗꯣ ꯑꯩ ꯃꯩꯇꯩꯒꯤ ꯈꯨꯕꯝꯗ ꯆꯪꯖꯒꯦ ꯃꯩꯇꯩꯒꯤ ꯈꯨꯕꯝ ꯂꯩꯔꯤꯕꯁꯤ ꯌꯧꯁꯤꯟꯖꯔꯦ ꯑꯩꯈꯣꯏ ꯎꯃꯪ ꯂꯥꯏ ꯉꯥꯛꯁꯦꯜ ꯂꯨꯞ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯗꯅ ꯈꯥꯏꯗꯅ ꯁꯤꯗꯩꯁꯤꯗ ꯍꯣꯔꯦꯟ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯉꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯅꯨꯄꯥ ꯅꯨꯄꯤꯅ ꯈꯥꯏꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯕꯨꯙ ꯏꯅꯥꯎ ꯕꯨꯙꯗꯨꯕꯨ ꯀꯗꯥꯏ ꯂꯩꯕꯅꯣ ꯕꯨꯙ ꯀꯔꯤ ꯑꯦꯔꯦꯟꯖꯃꯦꯟ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯋꯥꯏ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯅ ꯋꯥꯏꯕꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯔꯥꯖꯃꯅꯤꯅ ꯍꯦꯟꯅ ꯂꯩꯔꯝꯃꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩ ꯕꯕꯥ ꯍꯜ ꯑꯩꯈꯣꯏ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯕꯨꯙꯗꯤ ꯁꯣꯅꯥꯏꯒꯤꯅꯤ ꯃꯥꯅ ꯄ꯭ꯔꯁꯤꯗꯦꯟꯅꯤ ꯕꯨꯙ ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯅꯁꯛꯇꯪꯗꯤ ꯑꯃꯨꯛꯇ ꯎꯠꯀꯦ ꯑꯩ ꯁꯤ ꯌꯧꯔꯛꯄꯒꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯕꯨꯙ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯥꯔꯅꯤ ꯑꯗꯣ ꯃꯥꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯚꯣꯂꯤꯕꯣꯜꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯕ ꯑꯗꯣ ꯃꯥꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯣ ꯃꯌꯥꯝ ꯁꯤꯅ ꯃꯩꯇꯩꯒꯤ ꯈꯨꯕꯝꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯤꯠꯅꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯉꯔꯥꯡꯁꯨ ꯀꯥꯖꯔꯝꯃꯦ ꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯀꯥꯖꯔꯦ ꯒꯥꯔꯤꯅ ꯀꯥꯕꯅꯤꯅ ꯀꯩꯁꯨ ꯋꯥꯔꯝꯃꯣꯏꯅ ꯋꯥꯕꯨꯗꯤ ꯋꯥꯗꯦ ꯑꯣꯖꯥ ꯉꯁꯥꯏ ꯀꯥꯔ ꯃꯇꯨꯡꯗ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯕꯔꯥꯇꯤ ꯇꯧꯈꯤꯕꯅꯤꯅ ꯌꯥꯝ ꯊꯤꯅ ꯃꯣꯠꯅ ꯃꯐꯝꯁꯦ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯩꯈꯣꯏꯒꯤ ꯁꯨꯅꯕꯒꯤ ꯊꯕꯛ ꯁꯨꯅꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯄꯨꯔꯛꯏ ꯄꯨꯔꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯕꯦꯅꯔꯅꯆꯤꯡꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯕꯕꯥꯍꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯅ ꯃꯐꯝꯁꯦ ꯅꯥꯟꯅ ꯁꯤꯠꯇꯣꯛ ꯈꯣꯠꯇꯣꯛ ꯃꯇꯨꯡꯗ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯊꯦꯜꯂꯝꯒꯅꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯗꯨꯒꯨꯝꯕ ꯈꯔ ꯀꯥꯆꯤꯟꯗ ꯇꯧ ꯃꯩꯗꯣ ꯅꯪꯅ ꯃꯥꯏ ꯇꯥꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯕꯤꯒꯅꯨ ꯑꯩꯈꯣꯏ ꯏꯀꯣꯟ ꯑꯗꯨꯃꯥꯏꯅ ꯏꯗꯅ ꯑꯩꯈꯣꯏ ꯕꯦꯅꯔ ꯃꯌꯥꯝꯁꯦ ꯊꯦꯠꯇꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯅꯦꯁ ꯃꯌꯥꯝꯗ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯠꯄ ꯌꯥꯕ ꯇꯧꯕ ꯌꯥꯕꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯐꯔꯦ ꯃꯁꯤꯗꯁꯨ ꯏꯔꯤꯕ ꯃꯌꯥꯝ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤꯒꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯅꯔꯛꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯑꯌꯨꯛ ꯄꯨꯡ 5:30 ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2:30 3ꯗꯒꯤ ꯑꯌꯥꯝꯕ ꯀꯥꯟꯅꯕ ꯍꯧꯔꯛꯀꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5 6ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥ ꯑꯅꯤꯁꯨ ꯌꯥꯎ ꯂꯩꯔꯦ ꯃꯣꯏ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯇꯧꯕ ꯌꯥꯕ ꯂꯥꯏꯒꯤ ꯃꯊꯧꯁꯤꯡ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗ ꯇꯧꯅ ꯔꯦꯗꯤꯗ ꯂꯩꯔꯦ ꯂꯥꯏꯒꯤ ꯐꯤꯖꯣꯜꯒꯁꯦ ꯃꯣꯏ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯖꯗꯅ ꯄꯣꯔꯛꯇꯅ ꯂꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯕꯔꯥꯇꯤꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯍꯣꯡꯗꯣꯛꯑꯒ ꯃꯩꯇꯩ ꯉꯁꯤ ꯕꯨꯕꯣꯟ ꯕꯥꯔꯨꯅꯤ ꯑꯩꯈꯣꯏ ꯆꯤꯡꯕ ꯏꯔꯣꯛꯄ ꯍꯥꯏꯅ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯑꯩꯒꯥꯁꯤꯡꯅ ꯁꯤꯟꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯉꯁꯤ ꯄꯨꯔꯥ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯤꯒꯤ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯏꯕ ꯑꯩꯒꯥꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒꯥ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤ ꯏꯁꯣꯔꯁꯤꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯦ ꯑꯩꯒꯥꯅꯤꯁꯤꯅ ꯃꯄꯨꯡ ꯃꯔꯧ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯊꯧꯔꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯜ ꯂꯥꯡꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯃꯌꯥꯝꯒꯤ ꯀ꯭ꯔꯤꯄꯥ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯇꯧꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯉꯝꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯊꯧꯔꯝ ꯑꯩ ꯎꯠꯆꯔꯒꯦ ꯃꯗꯨꯒꯤꯗꯨ ꯑꯣꯖꯥꯅꯁꯨ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯈꯥꯁꯦ ꯐ꯭ꯂꯣꯔ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥꯒꯨꯝꯕ ꯏꯔꯩꯀꯥꯏ ꯑꯁꯤꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯑꯁꯤꯒꯤ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔꯒꯤ ꯁꯥꯔꯤꯕ ꯑꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯋꯥꯔꯤ ꯑꯀꯨꯞꯄ ꯁꯥꯔꯁꯦꯕ ꯑꯁꯤ ꯌꯧꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯑꯩꯒꯥꯗꯩꯅꯦ ꯑꯩꯅ ꯒꯥꯔꯤꯅ ꯁꯔꯨꯛ 4 ꯊꯣꯛꯄꯒꯤ 2.5 ꯀꯩꯅꯣ ꯇꯧꯖꯔꯛꯏꯁꯦ ꯇꯥꯃꯣ ꯕꯤꯁꯅꯨ ꯂꯥꯠꯄꯝ ꯄ꯭ꯔꯣꯖꯤꯠ ꯁꯔꯃ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯃꯍꯥꯗꯦꯕꯀꯤ ꯃꯔꯝꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯍꯌꯦꯡ ꯐꯣꯡꯗꯣꯔꯤꯑꯕ ꯑꯗꯨꯗ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯕ ꯆꯤꯡꯈꯣꯡꯗꯩ ꯂꯥꯛꯄꯅꯤꯅ ꯁꯤ ꯊꯥꯒꯠꯈ꯭ꯔꯒꯦꯕ ꯁꯤꯗ ꯊꯦꯠꯂꯤꯁꯦ ꯑꯣꯐꯤꯁ ꯑꯣꯐ ꯗꯤ ꯎꯃꯪ ꯂꯥꯏ ꯉꯥꯛꯁꯦꯜ ꯂꯨꯞ ꯁꯣꯅꯥꯏ ꯀꯁꯥꯔ ꯑꯁꯥꯝ ꯍꯥꯏꯅ ꯔꯦꯁꯇꯥꯔ ꯅꯝꯕꯔꯒ ꯇꯧꯗꯅ ꯄꯤꯔꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯎꯠꯆꯒꯦ ꯑꯩꯈꯣꯏ ꯁꯥꯗꯨ ꯕꯕꯥꯒꯤ ꯃꯐꯝꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯃꯩꯇꯩꯒꯤ ꯈꯨꯕꯝꯁꯤꯗꯒꯤ
ꯁꯨꯃꯥꯏꯅ ꯀꯨꯝꯊꯔꯛꯄꯁꯨ ꯌꯥꯏ ꯁꯤꯗ ꯀꯨꯝꯊꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯥꯙꯨ ꯕꯕꯥꯒꯤ ꯃꯐꯝꯗꯨꯗ ꯑꯩ ꯆꯪꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯕꯨꯕꯣꯟꯒꯤ ꯆꯤꯡꯊꯛ ꯕꯨꯕꯣꯟ ꯕꯕꯥꯒꯤ ꯃꯐꯝꯁꯤ ꯌꯧꯖꯔꯛꯑꯀꯥꯟꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯙꯨ ꯕꯕꯥ जय हो भोलेनाथ कईनो अमा लेरेना साधु अमा लेरेना ओ अदा अनी सुरेना कोई साधु बाबा की मफमनी सी यौजरा कांदा अखोगी पूर्णचानैना हे हेक अहानब मागी कईनोनी अखोगी पूर्णचान बाबा बीर सिंह है अमसु लेब्रा ओ असोमदा आई हयेंग अयुक ngantada akupa marondu ai khwai mafamda ucharage se साधु बाबा की मफम से यौजरएरगा अना बुबोन चिंथक यौजरपगी अहानब तांकक्सी लोइसिनजगे अदुना ताबीरिबा येंबिरिबा ख्वाइगी मफमदा महूक सागोम सनाथोंगी मनेंद्र कोनसमना नोलुकचरी।